Ngasisu mahausakum mayamgidamakta Sana Leibang Story Collection na nungairaba phunga wari ama puduna lakjari. Wari asigi mamingna Mathou Mashak Khangdaba Ningthou. Wari asibu thabirakpana Pepe Thokchom. Thaina mamangai matamda yamna chawba leibak ama leirami. Leibak asigi sidaida leiba apikpa khungang macha amada nongmadi yamna chawbo umaibi ama makhol hauna khongduna koina pairaklami. Mahaki khonjalduna khunduda leiramba khunja singdu mahai thongnaraktuna atiya thakta yengnaraklami. Khara amadi matinda asumna sonaba ngangnabasu yauri. Nupa amana Ish kari matawno asuk chawbo umaibi sidi aidi imana pokpadagi ujadri. Khara ahal oibi hanubi amanasu Masi afaba khudam amadi oiroi. Kari phattaba awaba mapawbu puraklibano. Umaibi asina khongbasida. Khun asigi maikai khuding thak hek nikhanba ngamida. Umaibi se achamba oiroi. Chawbasu achamba umaibi amadagi kanna hena chawi. Angang amadi wawa hek kapthori. Ima aiki ima asigi ujeksi yam chawe. Magi se ima ni he haiba achaubo sektu natro. Ima asi amata chakho hayo. Ai lam heleroye. Ima na haiba loina yage. Ai ki Hari mapanda kuina ga leidoba kisalakle. Aine izaga se pusilaga imungda thongnon silaga leizaurage. Mapanga amata thoksarai. Izaga se chelaga pukhido male. Samudagi hena chawe haimi. Asumna matamdi asum hauki. Umai bidusu phana kuina koina paramlaba matung amuk maikai khangdana hankre. Namit tumadi khunja singdusu mayum dagi amata hendoknadre. Namit sigi athengba ahingi matamdani. Khundu dalairiba pikliba angang singdu tumnarambadagi wa kapnaraklami. Mama mapa singdusu macha singi khanghaudana oirakliba mataududa gyan ngauna leinarami. Nupa amana nupi aikhoigi isasi asi khaktana tina kaplise munna taw thangnaba iyamba tomalgi angang sisu aikhoigi isasiga chap manana kapline. Somda mauna amasu nupa kaino aikhoigi isasida natana itaina nawton se thembagi makhol ama taraglisibo nate masi itai khagi khonjal nate kaino khonsigi angang pumba loina kapnabagi makhoni aikhoigi isa khakta nate hanubi amanasu nasaigi umai bido maduna purakhiba mapawdo masi oigadawribra mayamdo mahai angang sing punna kamnarakpa dudadi punna magi masa singdu puthoknaraktuna pulap leirari. Mafamdo angang singduna kapagi khonjal tana pumnel heknilami. Aduna angang singdu kaplambadagi angang amana kaplambadu chap lepkraga ngakna hairi. Ima baba nakhoi kaida leige kaino egi mitse amata ukhidre pumamam senkre. Thoiba ima sida leye isabu udrabo isagi mangda ima leiribasidi nangi babasu nangi nakanda leiribasidi ayude ai kanam tu khidre ai mitse mangkre ai kem tu udre. Mama mapa anido machana hairakliba wahaiduda ngokngakre. Adamna angang duna hek hairakpangka angang singdo mahai punna hainari. Ai su ude ai su kem tu udre ai gi mitse tangkre. Ima baba ai gi mitse uhallo ai sumaina mitang wangam loye ai mitse kamaina sanaba ngamdoino. Baba, aigi misal duhalo. Mama singdudi pakhat kre amana kaptuna. Karino isana hariba dubo. Karino kasi khonsida oriba matausibo. Napa amana. Maya, aikhoi asumna kaptuna lebagi matam nate. Hauzima aikhoi khar chatuna. Ining thogi mafamda wari singsi tamlusi. Konungdagi haiba amaibi tharaktuna. Khunsi yenghanaba tausi. Kui tharaklabadi phibamse. Masidagi hena soksin kiba yai.
ꯃꯌꯥꯝꯗ ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯩꯗ ꯍꯣꯏ ꯍꯥꯏꯅ ꯌꯥꯅꯔꯗꯨꯅ ꯃꯈꯣꯏ ꯈꯔ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯈꯣꯡꯁꯥꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯟꯖꯥ ꯅꯨꯄꯥ ꯃꯈꯣꯏ ꯈꯔꯗꯨ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯄꯅ ꯅꯣꯡꯁꯨ ꯉꯥꯟꯐꯨꯡ ꯇꯧꯔꯛꯂꯝꯃꯤ ꯑꯃꯗꯤ ꯀꯣꯅꯨꯡꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯊꯣꯉꯥꯛꯄꯁꯤꯡꯗ ꯍꯥꯏꯖꯗꯨꯅ ꯃꯈꯣꯏ ꯈꯔꯗꯨ ꯄꯨꯟꯅ ꯅꯤꯡꯊꯧ ꯁꯅꯥꯍꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯅꯥꯍꯜꯁꯨ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯤꯁꯤꯡꯗꯨꯒ ꯄꯨꯟꯅ ꯂꯩꯕꯥꯛꯀꯤ ꯋꯥ ꯀꯌꯥ ꯑꯃ ꯈꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯈꯨꯟꯖꯥꯁꯤꯡꯗꯨꯅ ꯄꯨꯟꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯇꯞꯂꯞꯅ ꯑꯁꯨꯝꯅ ꯁꯣꯜꯂꯤ, ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯣꯜꯂꯤꯉꯩ ꯈꯨꯟꯖꯥꯁꯤꯡꯗꯨ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ꯫ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯟꯗꯨꯗ ꯌꯥꯝꯅ ꯆꯥꯎꯕ ꯎꯃꯥꯏꯕꯤ ꯑꯃ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗ ꯈꯨꯟꯖꯥꯁꯤꯡꯗꯨꯅ ꯅꯤꯡꯊꯧ ꯁꯅꯥꯍꯜꯒꯤ ꯃꯐꯝꯗ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯅꯥꯍꯜꯗꯨ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯤ ꯃꯀꯣꯛꯇ ꯑꯣꯟꯁꯤꯟꯗꯨꯅ, ꯃꯟꯇ꯭ꯔꯤ ꯃꯀꯣꯛ ꯐꯩꯖꯥꯎ, ꯀꯔꯤꯅꯣ ꯄꯥꯎ ꯑꯁꯤꯕꯨ? ꯅꯈꯣꯏ ꯍꯥꯟꯅ ꯇꯥꯔꯕ꯭ꯔꯥ? ꯃꯟꯇ꯭ꯔꯤ ꯐꯩꯖꯥꯎꯅ, ꯇꯥꯖꯔꯦ ꯏꯅꯤꯡꯊꯧ꯫ ꯉꯁꯥꯏꯁꯤ ꯑꯩꯅ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯛꯄꯗ ꯂꯝꯕꯤꯗꯗꯤ ꯃꯌꯥꯝꯅ ꯅꯤꯡꯐꯨꯡ ꯉꯥꯡꯅꯍꯧꯏ꯫ ꯅꯤꯡꯊꯧ ꯁꯅꯥꯍꯜꯗꯨ ꯑꯃꯨꯛ ꯈꯨꯟꯖꯥꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯈꯨꯟꯖꯥ ꯃꯌꯥꯝ, ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯁꯨ ꯍꯟꯕꯤꯈ꯭ꯔꯣ, ꯑꯗꯨꯒ ꯑꯊꯨꯕ ꯃꯇꯝꯗ ꯀꯔꯤ ꯀꯝꯗꯧꯅꯅꯣ ꯍꯥꯏꯕꯗꯨ ꯂꯩꯔꯤꯕ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡꯒ ꯇꯥꯟꯅꯖꯔꯛꯇꯨꯅ ꯀꯔꯤꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯦꯡꯁꯤꯜꯂꯒꯦ꯫ ꯄꯥꯈꯠꯀꯅꯨ, ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯈꯨꯟꯖꯥꯁꯤꯡꯗꯨ ꯅꯤꯡꯊꯧ ꯁꯅꯥꯍꯜꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕ ꯑꯗꯨꯅꯗꯤ ꯋꯥꯈꯜꯁꯤꯡꯗꯨ ꯈꯔ ꯌꯥꯡꯖꯔꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯒꯤ ꯈꯨꯟꯗꯨ ꯇꯝꯅ ꯍꯟꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯗ ꯄꯥꯎꯗꯨ ꯇꯝꯅꯔꯦ꯫ ꯈꯨꯟꯖꯥꯁꯤꯡꯗꯨꯁꯨ ꯅꯤꯡꯊꯧꯒꯤ ꯄꯥꯎ ꯉꯥꯏꯔꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯥꯏꯅꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯤꯡꯊꯧ ꯁꯅꯥꯍꯜꯗꯨ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯤ ꯃꯀꯣꯛ ꯐꯩꯖꯥꯎꯗꯨꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯅꯤꯗ ꯂꯩꯕ ꯀꯥ ꯑꯃꯗ ꯋꯥꯔꯤ ꯁꯥꯔꯤ꯫ ꯅꯤꯡꯊꯧ ꯁꯅꯥꯍꯜꯅ, ꯃꯟꯇ꯭ꯔꯤ ꯐꯩꯖꯥꯎ, ꯉꯁꯥꯏ ꯈꯨꯟꯖꯥꯁꯤꯡꯗꯨꯒꯤ ꯄꯥꯎꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯉꯜꯂꯤꯉꯩꯗ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯥ? ꯃꯟꯇ꯭ꯔꯤ ꯐꯩꯖꯥꯎ ꯃꯀꯣꯛꯇꯨ ꯍꯥꯏꯔꯞ ꯅꯣꯟꯊꯗꯨꯅ, ꯋꯥ ꯃꯆꯥ ꯑꯃꯁꯨ ꯑꯣꯏꯕ ꯑꯗꯨꯗ ꯑꯩꯅ ꯄꯥꯎꯗꯨ ꯇꯝꯂꯨꯕꯒꯤ ꯀꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯁꯨꯝ ꯈꯟꯖꯕ, ꯑꯗꯒꯤ ꯑꯩꯗꯤ ꯑꯁꯥ ꯇꯧꯔꯨꯗꯕꯅꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ꯫ ꯍꯥꯟꯅ ꯑꯗꯨꯝꯅ ꯈꯪꯂꯝꯂꯕꯗꯤ ꯑꯩꯅ ꯏꯅꯤꯡꯊꯧꯗ ꯇꯥꯛꯂꯝꯗ꯭ꯔꯕꯁꯨ ꯃꯈꯣꯏꯁꯤꯡꯗꯨ ꯀꯣꯅꯨꯡꯁꯤꯗ ꯈꯣꯡꯒꯨꯜ ꯐꯥꯎꯕ ꯇꯥꯍꯟꯖꯔꯝꯂꯣꯏꯗꯕꯅꯤ꯫ ꯅꯤꯡꯊꯧ ꯁꯅꯥꯍꯜ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ, ꯃꯊꯪꯗꯤ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯁꯤꯒꯨꯝꯕ ꯄꯥꯎ ꯑꯁꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯇꯝꯃꯨ꯫ ꯀꯔꯤꯒꯨꯝꯕ ꯇꯝꯕ ꯅꯪꯍꯧꯗ꯭ꯔꯒꯅ ꯀꯣꯅꯨꯡꯒꯤ ꯊꯣꯉꯥꯛꯄꯁꯤꯡꯗ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯨ ꯆꯪꯍꯟꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯀꯅꯥꯅ ꯈꯪꯕ ꯉꯝꯕꯒꯦ, ꯃꯈꯣꯏꯁꯤꯡꯗꯨꯅ ꯆꯪꯂꯝꯕꯗꯒꯤ ꯃꯈꯣꯏꯗ ꯇꯥꯔꯤꯕ ꯑꯋꯥꯕꯗꯨ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯇꯥꯏꯅꯔꯝꯂꯕꯗꯤ? ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯃꯇꯨꯡ ꯇꯥꯕꯗꯗꯤ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕ ꯑꯗꯨꯃꯛ ꯅꯅꯥꯏ ꯄꯥꯡꯊꯣꯛꯆꯒꯦ꯫ ꯀꯔꯤꯅꯣ ꯏꯅꯤꯡꯊꯧ? ꯏꯅꯤꯡꯊꯧꯒꯤ ꯋꯥꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯍꯥꯏꯐꯝ ꯊꯣꯛꯄ꯭ꯔꯥ? ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯥꯏꯁꯤꯡꯗꯨ ꯁꯠ ꯂꯩꯊꯣꯛꯅꯔꯛꯏ꯫ ꯅꯤꯡꯊꯧ ꯁꯅꯥꯍꯜꯒꯤ ꯂꯣꯏꯅꯕꯤ ꯃꯍꯥꯔꯥꯅꯤ ꯍꯤꯌꯥꯏꯅꯨꯗꯨ ꯁꯥꯎꯅ ꯃꯈꯣꯏꯗ ꯌꯦꯡꯗꯨꯅ ꯂꯦꯞꯂꯝꯂꯤ꯫ ꯃꯍꯥꯔꯥꯅꯤ ꯍꯤꯌꯥꯏꯅꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯩꯔꯛꯏ, ꯏꯅꯤꯡꯊꯧ, ꯃꯟꯇ꯭ꯔꯤ ꯐꯩꯖꯥꯎ, ꯅꯈꯣꯏ ꯑꯅꯤꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯤ ꯃꯄꯥꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯗꯨꯒꯨꯝꯂꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯈꯜꯂꯤꯕ? ꯈꯨꯟꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯅꯤ, ꯂꯩꯕꯥꯛꯁꯤꯒꯤ ꯑꯆꯧꯕ ꯁꯔꯨꯛ ꯑꯃꯅꯤ꯫ ꯈꯨꯟꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯑꯋꯥꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯗ ꯋꯥꯀꯠꯆꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤꯗꯤ ꯃꯊꯧꯅꯤ, ꯑꯃꯗꯤ ꯅꯤꯡꯊꯧꯗꯨꯁꯨ ꯑꯗꯨꯒꯤ ꯋꯥꯀꯠ ꯂꯥꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯀꯨꯞꯅ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯗꯨꯒꯤ ꯑꯋꯥꯕ ꯑꯗꯨ ꯀꯣꯛꯍꯟꯕ ꯍꯥꯏꯕꯁꯤꯁꯨ ꯃꯊꯧꯅꯤ꯫ ꯈꯨꯟꯖꯥꯁꯤꯡꯗꯣ ꯃꯄꯤ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯏꯅꯤꯡꯊꯧꯒꯤ ꯃꯇꯦꯡ ꯅꯤꯖꯕ ꯂꯥꯛꯄꯗ ꯀꯔꯤꯒꯤ ꯀꯣꯅꯨꯡꯒꯤ ꯁꯥꯟꯅꯊꯣꯡꯗꯒꯤ ꯆꯪꯍꯟꯗꯅ ꯆꯠꯍꯟꯈꯤꯒꯗꯧꯔꯤꯕ? ꯃꯗꯨꯔꯥ ꯅꯤꯡꯊꯧ ꯑꯃ ꯃꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯆꯠ? ꯅꯤꯡꯊꯧ ꯁꯅꯥꯍꯜꯗꯤ ꯁꯥꯎꯔꯞ ꯇꯧꯏ, ꯃꯟꯇ꯭ꯔꯤ ꯐꯩꯖꯥꯎꯗꯤ ꯇꯨꯃꯤꯟꯅ ꯂꯨꯞꯊꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯤꯌꯥꯏꯅꯨ, ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯅꯆꯥꯁꯤꯡꯗꯨ ꯁꯦꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯀꯦꯅ ꯅꯧꯅ ꯂꯩꯌꯨ꯫ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯋꯥꯗ ꯅꯪ ꯌꯥꯎꯔꯛꯀꯅꯨ, ꯑꯩꯅ ꯑꯗꯨꯃꯛ ꯉꯝꯅꯕ ꯇꯧꯒꯅꯤ꯫ ꯃꯍꯥꯔꯥꯅꯤ ꯍꯤꯌꯥꯏꯅꯨ ꯌꯥꯝꯅ ꯄꯦꯟꯗꯅ
Yauroi. Ngasisu ai leibaki oiba thawdok amatada ai yauroi. Adubu iningthau. Iningthau se leibak sigi ningthau ni haibado kaubigano. Ningthau ama oirabadi nahaki prajabu nungsiba tamu. Makhoi bu nasana suni haina khanba tambiyo. Madu ngamloi hairabadi leibak amagi ningthaugi magun leiraba phambal asi thadokpiyo. Kanadano ningthau ama oibagi magun ngakpa ngamgadabada sinabikho. Asi hairamdana Maharani Hiyainudo sauna mafamdudagi tholaaga mahaki kaada changduna hagat handa chatuna lei mataudu kaado landuna lakpa machanapa Hanraj Kumar Mairi na ure Mairi mamagi mataududa wakhalda sumna khale kaidoba yaurabajano hekta changsilaga hanglage asi khanduna mahak mamagi manakta changsinduna hanglami Maharani Hiyainu su machana adumna hanglakpa adudadi thokiba pumbada amata sithada tamjarami wari sindu taraga Mairina asumna hairakli Ima ipa ningthauna adumna masagi oiba thodangdagi mai leiduna chengkhrabasu nachadi madu ngamloi ipa ningthauna hanna praja miyamgi awabase yengdana leikhrabasu aidi adumak aigi punsi asna leiba makhaidi makhoigi damak thawaisi kathokani ai hausimak chatuna thodok adugi hiramda pumnamak thijinduna khunduda nangliba awaba khuding aina kokhangani Maharani Hiyainu machagi pakhomdada mahak mathamoido aduki matik chopthokje adubo amuksu thangnaba mikupta pakhatjaba pokje maramdi handaki asigum laba thodok asi mamang thakta amukta thokhijriba amadi mahakna khangi thodok ase achamba araibadi oiridori haba pakhatna hangjari Ichadi matau karamna thijingadawriba Mairi handakti nokfe tauna mamagi makhuttu chena paisilaktuna haire Ima madugi damak imana karisu waruno nachana ngamnaba tawki Ima ningsinglibra aikhoigi konungsigi awang makeida leiba umang asigi manungda yamna ahiba matik leiraba amaibi ama lei hainakhibado ai mahaki manakta chatke Nasana thazai amaibi thambaldo mahakna soidana aikhoina khangningliba sigi pakhum piba ngamgani haiba is aduk sukhraba umangduda izana wahaidu haiba loisin hankhidre mairina marak phat thachinduna Ima nachana ngamnaba soidana maki mafamdu changani aduga amaibi thambal su unaduna thokliba sigi maramda soidana wari sagani maduda wakal wasinduna leibagi mahut nungaina pothaduna leiramu nacha halakpa ngaibiramo ima Asamna Rajkumar Mairi do mamada hairamduna amaibi thambana leiriba umangdu tamna lakli umangdu asum changsilakpana umangdugi yamna asukpa mafam amagi mayaida mahak amaibi thambana leiriba apikpa yumdu thengnare Mairi changsinduna amaibi thambalbu kawi Amaibi thambal mahakpu kauribadu taraga kanano aibu kauribase asi haiduna mahak angakpa amaga loinana mapanda tholaklami adubu leiramliba misaktu ubada mahak adumak khangkhre maram tapna nokfe tawduna haire Rajkumar Mairi nang laklibra chango manungda oina sasi asi haiduna amaibi thambalna Mairi bu pusilaktuna manungda changlaami aduga tapna nokfe tawna haireklami Rajkumar aihak khangi nangna mafamsi tamna karigi itha thajadana laklibano haiba aiwa haigi umang asigi kha pangna asum chatpa kanda sana khongrang asobu ama thengnagani maduda nahak ngaiduna lona lumduna leyo yamna chawba angangba machugi tenawa ama pairakani tenawa do nahakna phaduna nangna khangningliba pumba hangu nangna pamliba pakhumdo tenawa duna soidana pirakani adubu mafamdu tamna chatba haibase namit nini di jangani phare changningba matam changsano thokningba tholakpa oisano aina ngamnaba mafamdu tamna chikani aduga tenawa adubusu aina phaduna
ꯑꯩꯅ ꯄꯥꯝꯂꯤꯕ ꯄꯥꯎꯈꯨꯝ ꯁꯣꯏꯗꯅ ꯄꯤꯍꯟꯒꯅꯤ ꯏꯃꯥ ꯅꯆꯥꯕꯨ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯕꯤꯌꯨ ꯅꯆꯥ ꯃꯥꯏ ꯄꯥꯛꯇꯨꯅ ꯑꯃꯨꯛ ꯍꯟꯕ ꯉꯝꯕ ꯑꯣꯏꯖꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯃꯩꯔꯤꯗꯣ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯍꯥꯏꯔꯛꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯃꯐꯝꯗꯨ ꯇꯝꯅ ꯆꯠꯄꯗ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛ ꯆꯪꯂꯝꯃꯤ ꯑꯗꯨꯕꯨ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯈꯤꯕꯅ ꯔꯥꯖꯀꯨꯃꯥꯔ ꯃꯩꯔꯤꯗꯣ ꯌꯧꯔꯗꯨꯅ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯂꯨꯝꯂꯒ ꯂꯩꯊꯣꯛꯈ꯭ꯔꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯇꯦꯅꯋꯥꯗꯣ ꯍꯧꯅ ꯍꯧꯅ ꯈꯣꯡꯗꯨꯅ ꯄꯥꯏꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯈꯣꯜꯗꯣ ꯃꯥꯏꯀꯩ ꯁꯤꯟꯕ ꯊꯨꯡꯅ ꯅꯤꯜꯂꯛꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯃꯩꯔꯤꯗꯣ ꯃꯆꯤꯟꯗ ꯇꯞꯅ ꯑꯁꯤ ꯑꯣꯏꯕ ꯇꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯇꯦꯅꯋꯥꯗꯨꯒꯤ ꯃꯇꯧꯗꯨꯕꯨ ꯌꯦꯡꯂꯤ ꯇꯟꯖꯥ ꯍꯦꯛ ꯐꯪꯕꯒ ꯃꯍꯥꯛꯅ ꯇꯦꯅꯋꯥꯗꯨꯕꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯪꯅꯤꯡꯂꯤꯕ ꯋꯥꯍꯪꯗꯣ ꯍꯪꯂꯝꯃꯤ ꯇꯦꯅꯋꯥ ꯑꯗꯨꯅ ꯅꯪꯒꯤ ꯄꯥꯎꯈꯨꯝꯗꯣ ꯐꯣꯡꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯎ ꯑꯩ ꯅꯍꯥꯛꯄꯨ ꯃꯐꯝ ꯑꯃꯗ ꯄꯨꯒꯦ ꯃꯐꯝꯗꯨ ꯌꯧꯕꯒ ꯅꯍꯥꯛ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯌꯨ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯔꯛꯄꯗ ꯎꯃꯥꯏꯕꯤꯗꯨ ꯁꯣꯏꯗꯅ ꯄꯥꯏꯔꯛꯀꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯍꯥꯛꯅ ꯏꯟꯅꯗꯨꯅ ꯆꯠꯂꯨ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯃꯩꯔꯤꯗꯣ ꯇꯦꯅꯋꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯥꯎꯔꯕ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ ꯇꯦꯅꯋꯥꯗꯣ ꯃꯐꯝꯗꯨ ꯌꯧꯕꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯃꯐꯝꯁꯦ ꯌꯧꯔꯕꯗꯤ ꯅꯍꯥꯛꯁꯨ ꯂꯩꯍꯧꯔꯣ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯄꯥꯎꯈꯨꯝꯗꯨꯃꯛ ꯐꯪꯕ ꯑꯣꯏꯖꯔꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯦꯅꯋꯥꯗꯨ ꯆꯠꯈ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔ ꯃꯩꯔꯤꯗꯨꯁꯨ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯉꯥꯏꯈ꯭ꯔꯦ ꯑꯁꯨꯝ ꯉꯥꯏꯔꯛꯄꯅ ꯎꯃꯥꯏꯕꯤꯗꯨꯁꯨ ꯑꯍꯧꯕ ꯃꯈꯣꯟꯒ ꯂꯣꯏꯅꯅ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯄꯥꯟꯗ ꯀꯣꯏꯅ ꯄꯥꯏꯔꯛꯂꯝꯃꯤ ꯃꯩꯔꯤ ꯃꯆꯤꯟꯗ ꯇꯞꯅ ꯑꯣ ꯃꯁꯤ ꯑꯣꯏꯕ ꯇꯥꯏ ꯎꯃꯥꯏꯕꯤ ꯍꯥꯏꯔꯤꯕꯗꯣ ꯏꯁ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯃꯥꯏꯕꯤꯗꯨꯅ ꯄꯥꯏꯔꯤꯕ ꯃꯥꯏꯀꯩꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯎꯃꯥꯏꯕꯤꯗꯨꯁꯨ ꯑꯁꯨꯝ ꯄꯥꯏꯔꯝꯕꯗꯒꯤ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯄꯥꯟꯗ ꯄꯥꯏꯊꯔꯛꯂꯒ ꯈꯪꯍꯧꯗꯦ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯜꯂꯛꯈꯤꯕ ꯔꯥꯖꯀꯨꯃꯥꯔ ꯃꯩꯔꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯁꯥꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ ꯎꯃꯥꯏꯕꯤꯅ ꯑꯣꯟꯕ ꯅꯨꯄꯥ ꯑꯗꯨ ꯃꯥꯡꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯗꯨꯗ ꯐ꯭ꯔꯪ ꯂꯥꯎꯅ ꯆꯣꯡꯊꯈ꯭ꯔꯦ ꯃꯩꯔꯤ ꯃꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯑꯩꯁꯨ ꯍꯦꯛꯇ ꯆꯣꯡꯊꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯄꯥꯟꯗ ꯆꯪꯁꯤꯟꯗꯨꯅ ꯐ꯭ꯔꯪ ꯂꯥꯎꯅ ꯆꯣꯡꯊꯔꯝꯃꯤ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯃꯩꯔꯤ ꯃꯁꯥꯗꯨ ꯑꯉꯛꯄ ꯑꯃꯒꯤ ꯃꯊꯛꯇ ꯑꯉꯛꯄ ꯑꯃꯁꯨ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯏꯌꯥꯏꯗ ꯍꯦꯛ ꯆꯣꯡꯊꯕꯗꯒꯤ ꯁꯨꯔꯨꯡ ꯑꯃ ꯑꯣꯏꯅ ꯊꯦꯡꯅꯔꯝꯃꯤ ꯀꯔꯤꯅꯣ ꯑꯩꯅ ꯂꯥꯛꯈꯤꯕꯗꯨꯗꯤ ꯄꯨꯈ꯭ꯔꯤꯅꯤ ꯑꯗꯨꯒ ꯁꯤꯗꯤ ꯁꯨꯔꯨꯡꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯛꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯎꯃꯥꯏꯕꯤꯗꯨꯅ ꯑꯣꯟꯈꯤꯕ ꯅꯨꯄꯥꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕꯤ ꯆꯍꯤ ꯃꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃꯒ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥ ꯑꯃꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯀꯣꯏꯅ ꯐꯝꯂꯤꯕꯗꯨ ꯎꯔꯛꯂꯝꯃꯤ ꯎꯃꯥꯏꯕꯤꯗꯨꯅ ꯑꯣꯟꯈꯤꯕ ꯅꯨꯄꯥ ꯊꯧꯕꯅꯁꯨ ꯃꯩꯔꯤꯕꯨ ꯎꯔꯦ ꯊꯧꯕ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔ ꯌꯧꯔꯛꯂꯕ꯭ꯔꯥ ꯂꯥꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯍꯧꯕ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥꯗꯨꯅ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯣꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯃꯩꯔꯤꯒꯤ ꯑꯀꯣꯏꯕꯗ ꯂꯤꯟꯌꯥꯝ ꯑꯃ ꯈꯪꯍꯧꯗꯅ ꯊꯧꯍꯜꯂꯛꯇꯨꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯃꯇꯧꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯃꯩꯔꯤꯗꯨ ꯑꯀꯣꯏꯕꯗ ꯄꯥꯈꯠꯅ ꯌꯦꯡꯂꯛꯏ ꯑꯃꯨꯛꯁꯨ ꯆꯩꯔꯛꯇꯨꯗ ꯃꯍꯥꯛꯅ ꯊꯣꯛꯂꯛꯑꯝꯗꯥꯏꯗ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯅ ꯄꯤꯔꯛꯈꯤꯕ ꯊꯥꯡ ꯑꯃꯗꯤ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯑꯝꯃꯤ ꯊꯥꯡꯁꯤ ꯄꯨꯈꯣ ꯆꯦꯛꯁꯤꯟꯅ ꯅꯁꯥꯗ ꯍꯥꯞꯇꯨꯅ ꯆꯠꯂꯨ ꯊꯥꯡ ꯑꯁꯤꯒꯤ ꯊꯧꯗꯥꯡꯗꯣ ꯁꯣꯏꯗꯅ ꯅꯃꯥꯡꯗ ꯎꯔꯛꯂꯕ ꯀꯥꯟꯗ ꯅꯍꯥꯛ ꯊꯥꯡ ꯑꯁꯤ ꯅꯤꯡꯁꯤꯡꯂꯛꯀꯅꯤ ꯑꯃꯗꯤ ꯅꯃꯥꯡꯗ ꯎꯕ ꯄꯣꯠꯁꯛ ꯑꯗꯨꯗ ꯊꯥꯡꯁꯤ ꯁꯤꯖꯤꯟꯅꯧ ꯋꯥꯍꯩꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯔꯤ ꯂꯩ ꯍꯥꯏꯅ ꯌꯦꯡꯂꯛꯏ ꯎꯔꯦ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡꯗ ꯑꯆꯧꯕ ꯑꯀꯤꯕ ꯐꯪꯂꯕ ꯃꯨꯔꯇꯤ ꯑꯃ ꯆꯥꯎꯅ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯋꯥꯈꯟꯗ ꯃꯁꯤ ꯑꯣꯏꯕ ꯇꯥꯏ ꯑꯩꯅ ꯆꯪꯁꯤꯟꯕꯃꯛ ꯉꯝꯗ꯭ꯔꯕꯁꯨ ꯊꯥꯡꯁꯦ ꯃꯨꯔꯇꯤ ꯑꯁꯤ ꯇꯝꯅ ꯂꯪꯁꯤꯜꯂꯒꯦ
ꯑꯁꯤ ꯈꯟꯗꯨꯅ ꯃꯁꯥꯗ ꯌꯥꯎꯔꯛꯈꯤꯕ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯅ ꯄꯤꯔꯛꯈꯤꯕ ꯊꯥꯡꯗꯨ ꯁꯠ ꯁꯠ ꯁꯠꯇꯣꯛꯏ꯫ ꯃꯇꯧꯗꯨ ꯎꯕꯗ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥ ꯑꯗꯨꯅ "ꯉꯥꯏꯈꯣ!" ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯃꯩꯔꯤ ꯂꯥꯎꯔꯤꯕꯗꯨ ꯇꯥꯗꯦ ꯊꯥꯡꯗꯨ ꯃꯨꯔꯇꯤꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯁꯠ ꯂꯪꯁꯤꯟꯈꯤ꯫ ꯈꯪꯍꯧꯗꯦ ꯃꯨꯔꯇꯤꯗꯨ ꯈꯨꯗꯛꯇ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯔꯛꯈꯤꯕ꯫ ꯃꯨꯔꯇꯤꯗꯨꯅ ꯑꯗꯨꯝꯅ ꯇꯧꯈꯤꯕꯒ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯩꯔꯤ ꯊꯣꯛꯅ ꯆꯥꯛꯂꯛꯂꯦ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯈꯤꯕꯒ ꯊꯧꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯏꯕꯦꯝꯍꯜꯗꯨ ꯒ꯭ꯌꯥꯟꯂꯛꯏ꯫ ꯑꯀꯣꯏꯕꯗꯨ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯏꯕꯦꯝꯍꯜ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯒ "ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯦ?" ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔ ꯃꯩꯔꯤꯗꯨ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯏꯕꯦꯝꯍꯜ ꯑꯃꯗꯤ ꯊꯧꯕꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯔꯥꯖꯀꯨꯃꯥꯔ ꯃꯩꯔꯤꯅ ꯊꯧꯕ ꯑꯃꯗꯤ ꯏꯕꯦꯝꯍꯜ ꯃꯃꯥ ꯃꯆꯥꯕꯨ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯗꯣ ꯃꯈꯣꯏ ꯑꯅꯤ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯃꯩꯔꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯃꯁꯤ ꯄꯨꯝꯕ ꯑꯁꯦ ꯅꯪꯒꯤ ꯅꯄꯥꯕꯨꯡ ꯅꯤꯡꯊꯧ ꯁꯅꯥꯍꯜꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯅ ꯇꯞꯅ ꯇꯞꯅ ꯂꯤꯕ ꯍꯧꯔꯛꯏ꯫ "ꯃꯍꯥꯛ ꯑꯁꯤ ꯅꯪꯒꯤ ꯂꯩꯕꯥꯛꯀꯤ ꯄ꯭ꯔꯖꯥ ꯑꯃꯅꯤ꯫ ꯃꯄꯨꯔꯣꯏꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯕꯤꯅꯤ꯫ ꯃꯄꯥꯡ ꯌꯥꯎꯗꯅ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯁꯤꯕꯨ ꯌꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯅ ꯌꯨꯝ ꯌꯨꯝꯗ ꯆꯪꯗꯨꯅ ꯃꯇꯦꯡ ꯅꯤꯖꯈꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯈꯤꯗꯦ꯫ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯅ ꯂꯩꯅꯈꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯍꯥꯛ ꯀꯣꯟꯅ ꯊꯪꯗꯗꯤ ꯅꯪꯒꯤ ꯅꯄꯥꯕꯨꯡ ꯅꯤꯡꯊꯧ ꯁꯅꯥꯍꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ, ꯃꯇꯝꯗꯨꯗꯁꯨ ꯅꯄꯥꯕꯨꯡꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯅꯥꯏꯁꯤꯡꯗ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯍꯟꯈꯤ ꯑꯃꯗꯤ ꯑꯃꯨꯛ ꯍꯟꯅ ꯆꯪꯍꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯃꯛꯅ ꯑꯗꯨꯝꯅ ꯇꯧꯔꯛꯂꯕ ꯑꯗꯨꯗꯗꯤ ꯎꯄꯥꯏ ꯂꯩꯇ ꯅꯤꯡꯖꯕ ꯄꯨꯝꯕ ꯀꯥꯏꯔꯗꯨꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯃꯍꯥꯛ ꯎꯃꯪ ꯑꯃꯗ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯁꯤꯕꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯐꯤꯃꯨ ꯁꯦꯠꯄ ꯑꯃꯥꯏꯕ ꯇꯣꯃꯥꯜꯕꯨ ꯊꯦꯡꯅꯈꯤ꯫ ꯑꯃꯥꯏꯕ ꯇꯣꯃꯥꯜ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ, ꯏꯅꯤꯡꯊꯧ ꯁꯅꯥꯍꯜꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯩꯈꯤꯗ꯭ꯔꯕ ꯏꯅꯤꯡꯊꯧ ꯉꯥꯟꯕꯒꯤ ꯃꯇꯝꯗ ꯀꯣꯅꯨꯡꯗ ꯂꯩꯔꯝꯕ ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯑꯃꯅꯤ꯫ ꯏꯅꯤꯡꯊꯧ ꯉꯥꯟꯕꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯐꯠꯇꯕ ꯀꯌా ꯇꯧꯔꯛꯄꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯏꯅꯤꯡꯊꯧ ꯉꯥꯟꯕꯅ ꯇꯥꯟꯊꯣꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯂꯃꯟ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯃꯩꯔꯤ ꯑꯃ ꯆꯨꯈꯠꯇꯨꯅ ꯂꯩꯈꯤ꯫ ꯃꯩꯔꯤꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯃꯤꯠꯇꯨꯗ ꯃꯃꯥ ꯃꯆꯥꯗꯨ ꯊꯦꯡꯅꯕꯗꯒꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡ ꯆꯥꯕꯗꯨ ꯂꯧꯗꯨꯅ ꯃꯍꯥꯛꯅ ꯂꯃꯟ ꯈꯨꯝꯅꯕ ꯊꯧꯔꯥꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯥꯈꯠꯄ ꯄꯨꯝꯕ ꯀꯣꯛꯂꯒꯅꯤ꯫ ꯃꯍꯥꯛꯅ ꯀꯩꯁꯨ ꯇꯧꯔꯛꯂꯔꯣꯏ, ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯃꯩꯔꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯨꯔꯒ ꯏꯕꯦꯝꯍꯜ ꯃꯃꯥ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡ ꯃꯆꯥ ꯑꯩꯅ ꯏꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯖꯔꯤ꯫ ꯑꯩꯒꯤ ꯏꯄꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯅ ꯁꯣꯏꯗꯅ ꯑꯩꯒꯤ ꯏꯄꯥꯕꯨ ꯑꯆꯨꯝꯕ ꯑꯐꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯖꯒꯦ." ꯏꯕꯦꯝꯍꯜꯗꯨ ꯔꯥꯖꯀꯨꯃꯥꯔ ꯃꯩꯔꯤꯒꯤ ꯑꯗꯨꯛ ꯊꯃꯣꯏ ꯁꯦꯡꯕ ꯆꯝꯖꯕ ꯃꯇꯧꯗꯨꯗ "ꯔꯥꯖꯀꯨꯃꯥꯔ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯍꯧꯅꯗꯦ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯃꯅ ꯑꯗꯨꯝꯅ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯍꯧꯅꯗꯦ." ꯃꯩꯔꯤꯗꯨ ꯑꯃꯨꯛꯁꯨ ꯊꯧꯕꯗ ꯌꯦꯡꯗꯨꯅ "ꯏꯌꯥꯝꯕ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯖꯒꯦ꯫ ꯅꯅꯥꯎꯒ ꯄꯨꯟꯅ ꯀꯣꯅꯨꯡꯗ ꯆꯠꯁꯤ꯫ ꯅꯅꯥꯎꯗꯤ ꯏꯌꯥꯝꯕ ꯍꯥꯏꯕꯗꯨ ꯂꯩꯖꯗꯦ꯫ ꯀꯣꯅꯨꯡꯗ ꯏꯃꯥꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯁꯤ꯫ ꯅꯅꯥꯎꯒꯤ ꯑꯐ ꯐꯠꯇ ꯑꯆꯨꯝ ꯑꯔꯥꯟ ꯄꯨꯝꯕ ꯄꯣꯛꯃꯤꯟꯅꯕ ꯅꯅꯥꯎꯃꯛꯅꯤ ꯈꯟꯗꯨꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯅꯁꯨ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃ ꯐꯪꯖꯔꯦ ꯍꯥꯏꯅ ꯈꯟꯖꯒꯦ." ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯃꯩꯔꯤꯅ ꯏꯕꯦꯝꯍꯜ ꯑꯃꯗꯤ ꯊꯧꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯀꯣꯅꯨꯡꯗ ꯄꯨꯔꯛꯇꯨꯅ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯅꯥꯍꯜꯗꯨ ꯍꯧꯖꯤꯛꯇꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯄꯨꯝꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯍꯥꯛ ꯏꯕꯦꯝꯍꯜꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯛꯂꯝꯃꯤ ꯑꯃꯗꯤ ꯈꯨꯟꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯄꯥꯎ ꯊꯥꯗꯨꯅ
ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯝꯃꯤ꯫ ꯑꯉꯥꯡꯁꯤꯡꯗꯣ ꯍꯥꯏꯕꯒ ꯇꯧꯕꯒ ꯀꯩꯁꯨ ꯇꯧꯈꯤꯗ꯭ꯔꯦ, ꯍꯥꯟꯅꯒꯨꯝ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯅꯤꯡꯊꯧ ꯁꯅꯥꯍꯟꯗꯨ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯁꯤꯜꯂꯛꯄꯅ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯃꯩꯔꯤꯗ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯈꯨꯕꯝꯗꯨ ꯁꯤꯟꯅꯗꯨꯅ ꯃꯩꯔꯤꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫